ꯑꯩꯒꯤ ꯃꯤꯡꯅ ꯒꯨꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ, ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯋꯥ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ, ꯑꯗꯨꯒ ꯁꯂꯥꯏꯁꯤꯅ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯆꯍꯤ 4 ꯍꯦꯜꯂꯦ ꯈꯪꯅꯕ. ꯑꯗꯨꯒ ꯅꯍꯥꯟꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯗꯥ ꯀꯦꯜꯕꯤꯜꯁꯦ ꯃꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯥꯁꯇꯔ ꯇꯧꯕꯅꯦ. ꯑꯗꯨꯗ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯕꯗ ꯆꯠꯁꯤ ꯍꯥꯏꯅ ꯃꯃꯥꯡꯗꯒꯤ ꯄꯤꯡꯀꯤꯁꯤꯒ ꯃꯔꯩ ꯌꯦꯠꯅꯕꯁꯦ ꯆꯝꯊꯣꯛꯄꯗꯤ ꯐꯣꯟꯗ ꯐꯅꯌꯥꯝꯗꯤ ꯆꯝꯊꯣꯛꯑꯦ. ꯃꯣꯏꯅ ꯆꯒꯠ ꯆꯒꯠ ꯈꯠꯅꯕꯁꯦ ꯁꯨꯝ ꯍꯧꯔꯛꯄꯅꯦ. ꯑꯗꯣ ꯈꯠꯅꯕꯁꯦ ꯍꯧꯔꯛꯄꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯠꯅꯅꯦ ꯃꯣꯏꯁꯦ ꯆꯝꯊꯣꯛꯅꯁꯦ ꯐꯖꯅ ꯃꯥꯅ ꯃꯣꯏ ꯂꯩꯀꯥꯏꯗ ꯊꯥꯔꯛꯑꯦ. ꯑꯩꯅ ꯃꯣꯏ ꯂꯩꯀꯥꯏ ꯇꯧꯕꯁꯦ ꯃꯥ ꯈꯔ ꯀꯣꯛ ꯋꯥꯡꯕ ꯃꯤꯅꯤꯅ ꯃꯣꯏ ꯂꯩꯀꯥꯏꯗꯗꯤ ꯇꯧꯅꯤꯡꯗꯦ. ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯃꯣꯏ ꯑꯁꯣꯝꯗ ꯑꯣꯏꯅ ꯇꯧꯔꯁꯦ, ꯐꯖꯅ ꯑꯣꯏꯅ ꯆꯝꯊꯣꯛꯅꯔꯁꯦ ꯍꯥꯏꯔꯒ ꯆꯝꯊꯣꯛꯅꯕꯅꯦꯕ. ꯆꯝꯊꯣꯛꯅꯩ ꯍꯥꯏꯁꯦ ꯑꯩꯒ ꯄꯤꯡꯀꯤꯒ ꯈꯔꯗꯤ ꯃꯊꯛꯇꯤ ꯀꯥꯈꯠꯂꯦ. ꯆꯝꯊꯣꯛꯅꯩ ꯃꯐꯝꯁꯦ ꯆꯤꯡꯗꯤ ꯑꯣꯏꯔꯒ ꯃꯈꯥꯗꯗꯤ ꯌꯨꯝꯗꯤ ꯇꯥꯏꯌꯦꯕ. ꯑꯗꯨꯒ ꯑꯩꯒ ꯄꯤꯡꯀꯤꯒ ꯍꯥꯟꯅ ꯃꯔꯩꯁꯦ ꯌꯦꯠꯊꯠꯅꯔꯛꯄꯅꯦ. ꯑꯗꯨꯒ ꯃꯥꯒꯤ ꯂꯟꯆꯦꯟꯕꯁꯤꯒ ꯁꯂꯥꯏꯒꯁꯦ ꯃꯔꯩ ꯌꯦꯠꯅꯩ. ꯑꯩꯒ ꯄꯤꯡꯀꯤꯒ ꯃꯔꯩ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯩꯉꯥꯏꯁꯤꯗ ꯁꯂꯥꯏꯒ ꯂꯟꯆꯦꯟꯕꯒꯁꯦ ꯐꯨꯅꯔꯛꯄꯅꯦ. ꯐꯨꯅꯔꯛꯑꯦꯅ ꯑꯩꯒ ꯇꯥꯏꯕꯪꯉꯥꯟꯕꯤꯒ ꯀꯦꯕꯤꯜꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯥꯝꯃꯤꯉꯩ ꯆꯤꯡꯊꯣꯛꯏꯉꯩꯁꯤꯗ ꯑꯩꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯤꯡꯀꯤꯁꯦ ꯈꯥꯝꯕ ꯌꯥꯎꯗꯦꯅ ꯌꯦꯡꯊꯣꯛꯑꯒ ꯊꯥꯡ ꯊꯤꯟꯖꯜꯂꯛꯄꯅꯦꯕ. ꯊꯥꯡ ꯊꯤꯟꯖꯜꯂꯛꯑꯦꯅ ꯆꯤꯡꯊꯣꯛꯕꯗ ꯑꯩꯁꯨ ꯌꯥꯟꯁꯤꯜꯂꯝꯃꯦ. ꯈꯨꯠ ꯁꯣꯛꯑꯦ. ꯑꯩ ꯈꯨꯠ ꯁꯣꯛꯄꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯗꯦꯕ. ꯏꯁꯥꯗ ꯏ ꯊꯣꯛꯂꯛꯑꯒ ꯏꯁꯥꯒꯤ ꯈꯣꯡꯗ ꯏ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯈꯨꯠ ꯁꯣꯛꯑꯦꯁꯦ. ꯑꯩꯅ ꯅꯪ ꯀꯅꯥꯗꯅꯣ, ꯅꯪ ꯀꯅꯥꯗꯅꯣ, ꯅꯪꯅ ꯊꯥꯡ ꯊꯤꯜꯂꯤꯗꯣ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏ. ꯁꯂꯥꯏꯅ ꯑꯩꯉꯣꯟꯗꯅꯦ, ꯑꯝꯇ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ, ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯒ ꯃꯣꯏ ꯄꯤꯡꯀꯤꯁꯦ ꯑꯩ ꯇꯥꯟꯅꯔꯝꯗ꯭ꯔꯦꯕ. ꯃꯥꯁꯦ ꯈꯔ ꯂꯥꯞꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯩ ꯑꯩꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ. ꯑꯩ ꯌꯦꯡꯈꯠꯂꯀꯥꯟꯗ ꯈꯨꯠꯁꯦ ꯀꯥꯔ ꯁꯦꯒꯥꯏꯔ ꯂꯩꯔꯝꯃꯦ. ꯑꯗꯣ ꯑꯩ ꯑꯅꯥꯕꯗꯣ ꯑꯩ ꯀꯩꯝ ꯎꯗ꯭ꯔꯦꯕ. ꯑꯃꯗꯨꯗ ꯊꯥꯡꯁꯦ ꯀꯌꯥꯔꯛ ꯑꯩꯅ ꯎꯍꯧꯕꯗꯤ ꯑꯃꯨꯔꯛꯇꯪ ꯊꯤꯟꯕꯗꯤ ꯎꯍꯧꯋꯦ. ꯑꯗꯨ ꯀꯌꯥꯔꯛ ꯊꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ, ꯇꯥꯟꯅꯔꯦ. ꯎꯀꯨ 2 ꯂꯩꯌꯦꯕ. ꯎꯀꯨ ꯂꯩꯈꯣꯝ ꯊꯣꯛꯑꯦ ꯑꯅꯤꯃꯛ ꯂꯣꯏꯅ. ꯑꯍꯥꯟꯕꯩꯁꯨ ꯁꯤꯠꯂ ꯇꯨꯒꯦ ꯇꯧꯔꯦ. ꯑꯗꯨꯁꯨ ꯃꯣꯏ ꯇꯥꯟꯅꯕ ꯉꯥꯏꯈꯣ, ꯂꯟꯆꯦꯟꯕꯁꯤꯅ ꯅꯪ ꯉꯥꯏꯈꯣꯅ ꯇꯧꯔ ꯑꯗꯨꯝ ꯇꯥꯟꯅꯔꯦ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯩꯅꯣꯁꯤꯅ ꯂꯝꯕꯤ ꯑꯐꯕ ꯌꯧꯔꯝꯗꯥꯏꯁꯤꯗ ꯄꯨꯔꯥ ꯁꯤꯠꯄꯅꯦꯕ. ꯑꯁꯤ ꯁꯤꯠꯂꯀꯥꯟꯗ ꯆꯦꯟꯖꯜꯂꯛꯄꯅꯦꯕ. ꯆꯦꯟꯖꯜꯂꯛꯄꯁꯤꯅ ꯂꯟꯆꯦꯟꯕꯒꯤ ꯃꯉꯛ ꯁꯨꯝ ꯄꯥꯏꯔꯒ ꯑꯩꯅ ꯏꯟꯊꯣꯛꯑꯦ. ꯅꯣꯏꯅ ꯊꯥꯡꯅꯁꯨ ꯊꯤꯜꯂꯦ, ꯅꯣꯏ ꯀꯔꯤ ꯄꯥꯝꯃꯤꯒꯦ? ꯅꯣꯏ ꯊꯥꯡꯅ ꯊꯤꯟꯕꯁꯨ ꯊꯤꯜꯂꯦ, ꯑꯗꯨ ꯅꯣꯏ ꯇꯥꯔ ꯂꯩꯉꯥꯏꯁꯤꯗ ꯅꯣꯏ ꯀꯩ ꯄꯥꯝꯃꯤꯅꯣ ꯍꯪꯉꯤꯉꯥꯏꯁꯤꯗ ꯃꯣꯏꯁꯦ ꯆꯪꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯗꯨꯗ ꯑꯩꯅ ꯏꯟꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯨ ꯁꯣꯛꯑꯦ. ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯏꯃꯥꯟꯅꯕꯤꯅꯤ. ꯄꯤꯡꯀꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯦꯕ. ꯅ꯭ꯌꯨ ꯂꯥꯏꯐ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯩ. ꯀ꯭ꯂꯥꯁ 9ꯗꯒꯤ ꯂꯣꯏꯅꯃꯛ ꯄꯨꯜꯂꯛꯄ ꯃꯤꯅꯦꯕ. ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦ. ꯑꯗꯨꯒ ꯅꯣꯏꯅ ꯊꯥꯡ ꯊꯤꯜꯂꯦ, ꯑꯗꯨ ꯅꯣꯏꯅ ꯃꯤꯁꯦ ꯇꯥꯔ ꯂꯩꯉꯥꯏꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯪꯉ ꯃꯣꯏꯁꯦ ꯒꯥꯔꯤ ꯇꯣꯡꯈꯠꯈ꯭ꯔꯦ. ꯑꯗꯨꯒ ꯃꯣꯏ ꯊꯧꯔꯝꯗꯥꯏꯁꯤꯗ ꯂꯟꯆꯦꯟꯕꯁꯤꯅ ꯍꯥꯏꯔꯝꯃꯦꯕ, ꯅꯣꯏ ꯁꯤꯖꯍꯧꯔꯣ ꯅꯣꯏ ꯇꯥꯅ ꯍꯥꯏꯔꯝꯃꯦꯕ. ꯄꯤꯡꯀꯤꯁꯦ ꯃꯃꯤꯠ ꯈꯥ ꯌꯦꯡꯉꯝꯃꯦ, ꯑꯗꯨꯝ ꯊꯧꯈ꯭ꯔꯦ. ꯍꯟꯅ ꯌꯦꯡꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗ. ꯑꯗꯨꯗꯩ ꯇꯥꯏꯕꯪꯉꯥꯟꯕꯤꯒ ꯀꯦꯜꯕꯤꯜꯒꯁꯦ ꯈꯔ ꯇꯞꯅ ꯊꯧꯔꯦ. ꯃꯣꯏꯗꯤ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ. ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯂꯤꯑꯣꯇꯪ ꯇꯧꯔꯦ. ꯂꯤꯑꯣꯇꯪ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ. ꯃꯣꯏꯁꯦ ꯂꯝꯕꯤꯗ ꯐꯥꯔꯁꯀꯤ ꯎꯀꯨꯗ ꯁꯤꯠꯂꯦꯗꯤ ꯍꯥꯏ. ꯑꯩ ꯎꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ. ꯑꯩ ꯆꯤꯟ ꯊꯤꯔꯒ ꯃꯣꯏ ꯀꯧꯔꯦ, ꯅꯣꯏ ꯇꯞꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣ, ꯁꯣꯝꯗ ꯇꯥꯔ ꯂꯩꯔꯒꯅ. ꯑꯩ ꯒꯥꯔꯤꯁꯨ ꯂꯣꯡꯉ ꯂꯩ. ꯑꯩꯒ ꯊꯧꯔꯤꯕ ꯏꯕꯥꯅꯤ ꯁꯂꯥꯏ ꯏꯕꯥꯅꯤꯒꯤꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤꯁꯤꯁꯨ ꯂꯣꯡꯉ ꯂꯩ. ꯑꯩꯁꯨ ꯈꯨꯠꯇꯨ ꯁꯦꯒꯥꯏꯕꯅꯤꯅ ꯏꯟꯈꯠꯄꯁꯨ ꯉꯝꯗ꯭ꯔꯦ. ꯂꯤꯑꯣꯗꯣ ꯀꯣꯟꯈꯠꯂ ꯃꯥ ꯃꯊꯕꯥꯛꯇ ꯃꯅꯪꯒꯟꯗ ꯁꯣꯛꯈꯤꯕꯅꯤꯅ ꯂꯩꯈꯣꯝ ꯃꯌꯥꯝꯗꯣ ꯆꯪꯈ꯭ꯔꯅꯤꯅ ꯑꯩꯅ ꯆꯤꯡꯈꯠꯂ ꯂꯩꯔꯤꯉꯩꯁꯤꯗ ꯃꯣꯏꯁꯦ ꯀꯧꯈꯠꯂꯦ. ꯑꯗꯨꯒ ꯀꯦꯜꯕꯤꯟꯁꯦ ꯑꯩꯈꯣꯏꯅ ꯗꯥꯕꯤꯟ ꯀꯧꯅꯩꯕ. ꯗꯥꯕꯤꯟ ꯅꯪ ꯑꯝꯇ ꯆꯠꯃꯤꯟꯅꯧ, ꯑꯩ ꯈꯨꯠꯁꯤꯒ ꯌꯥꯗ꯭ꯔꯦ, ꯑꯩꯅ ꯊꯧꯕꯗꯣ ꯑꯣꯏꯔꯔꯣꯏ, ꯑꯝꯇ ꯆꯠꯃꯤꯟꯅꯧꯅ ꯆꯠꯄꯅꯦ. ꯃꯕꯥꯅꯤ ꯇꯧꯔꯒ ꯆꯠꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯂꯝꯕꯤꯗ ꯇꯥꯕ ꯈꯣꯠꯄꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒ ꯃꯥꯒꯗꯤ ꯊꯦꯡꯅꯗ꯭ꯔꯦ. ꯑꯩꯅ ꯃꯥꯏ ꯃꯅꯥꯛ ꯌꯧꯕꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯏꯔꯥꯡꯒꯤ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯗ ꯌꯧꯔꯀꯥꯟꯗꯅꯦ ꯃꯥꯏ ꯃꯅꯥꯛ ꯆꯪꯕ. ꯑꯗꯨ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦꯅ ꯍꯥꯏꯔꯝꯃꯦ. ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ, ꯈꯤꯇꯪ ꯊꯨꯅ ꯄꯨꯈꯠꯄꯤꯔꯣ, ꯑꯦꯝꯕꯨꯂꯦꯟꯁꯇ ꯇꯧꯔꯒ ꯑꯃꯨꯛ ꯄꯨꯈꯠꯍꯟꯕꯅꯦꯕ. ꯑꯗꯨꯒ ꯄꯤꯡꯀꯤꯒꯤ ꯃꯥꯅ ꯁꯂꯥꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯄꯤꯡꯀꯤꯁꯦ. ꯑꯗꯨꯒ ꯃꯥꯅ ꯃꯁꯥ 4ꯔꯛ ꯊꯦꯡꯉꯦ ꯍꯥꯏꯔꯦ. ꯃꯥ ꯊꯦꯡꯕꯗꯣ ꯊꯦꯡꯉꯒ ꯅꯍꯥꯟ ꯑꯗꯨꯗꯤ ꯁꯤꯔꯀꯥꯟꯗ ꯃꯔꯣꯟ ꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯔꯕ ꯃꯥꯗꯣ? ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯝꯃꯤꯔꯕ ꯃꯥ? ꯄꯩꯁꯥ ꯄꯥꯝꯕꯩ ꯍꯥꯏꯔꯤꯔꯕ ꯃꯥ? ꯃꯄꯨꯟꯁꯤꯗꯣ ꯄꯩꯁా ꯂꯥꯏꯔꯦꯅ ꯃꯥ ꯁꯂꯥꯏꯗꯣ ꯁꯤꯔꯦ, ꯃꯥ ꯀꯩꯝꯇ ꯋꯥ ꯉꯥꯡꯉꯛꯑꯔꯣꯏꯅ ꯃꯥ ꯑꯩ ꯏꯖꯠ ꯃꯥꯡꯍꯟꯕꯅꯦ. ꯅꯨꯃꯤꯠꯇꯨꯗ ꯃꯥꯏ ꯃꯋꯥ ꯌꯧꯔꯤ. ꯃꯋꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯈꯪꯅꯕꯗꯨ ꯏꯖꯠ ꯃꯥꯡꯍꯟꯒꯗ꯭ꯔꯕ? ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ, ꯃꯥ ꯐꯖꯅ ꯀꯨꯁꯤꯔꯥꯁꯤꯗ ꯉꯥꯡꯉꯦ. ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦꯅ ꯃꯥ ꯉꯥꯡꯉꯤꯔꯕ? ꯑꯗꯨꯗꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯀꯣ ꯃꯥꯆꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯁꯦ ꯅꯪꯒ ꯄꯤꯡꯀꯤꯒꯔ, ꯂꯤꯌꯣꯒ ꯄꯤꯡꯀꯤꯒꯔ, ꯀꯅꯥ ꯑꯍꯥꯟꯕꯗ ꯃꯣꯏ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯕ. ꯂꯤꯑꯣꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅꯔꯝꯗꯕꯅꯦꯕ. ꯑꯗꯨꯗ ꯆꯝꯊꯣꯛꯅꯔꯦ. ꯆꯝꯊꯣꯛꯅꯕꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯏ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯌꯧ ꯌꯧꯍꯜꯂꯛꯇꯦꯕ. ꯑꯩ ꯍꯪꯉꯦꯕ,
ꯅꯪ ꯁꯂꯥꯏꯅ ꯀꯩ ꯉꯥꯡꯒꯦ ꯍꯥꯏꯔꯣ ꯂꯤꯑꯣ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯁꯂꯥꯏꯁꯦ ꯅꯪ ꯂꯤꯑꯣꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯑꯅꯤꯔꯛꯇꯪ ꯍꯪꯗꯦ ꯐꯣꯟꯁꯦ 3ꯔꯛ 5ꯔꯛ ꯍꯪꯉꯦꯕ ꯃꯣꯏꯅ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯅ ꯉꯥꯡꯕꯗꯣ ꯁꯥꯎꯔꯅꯣ ꯑꯩꯁꯨ ꯅꯣꯏꯅ ꯉꯥꯡꯕꯗꯣ ꯁꯥꯎꯔꯒꯦ ꯈꯣꯠꯂꯔꯣꯏꯒꯦ ꯁꯥꯎꯔꯤꯕ ꯃꯤꯅꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯅ ꯍꯥꯏꯔꯒꯦꯅ ꯑꯩ ꯍꯥꯏꯌꯦꯕ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯒ ꯄꯨꯡ 9ꯁꯤꯗ ꯌꯥꯁꯟꯅꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯑꯗꯥꯏꯁꯤꯗ ꯃꯥꯅ ꯑꯗꯨ ꯊꯥꯔꯤ ꯑꯗꯥ ꯊꯥꯔꯤꯅ ꯇꯧꯈꯠꯂꯛꯄꯅꯦꯕ ꯑꯃꯨꯛ ꯑꯩꯅ ꯅꯣꯏ ꯉꯁꯥꯏꯅ ꯍꯪꯉꯤꯉꯩꯗꯗꯤ ꯍꯥꯏꯗꯦ ꯍꯧꯖꯤꯛꯅ ꯁꯥꯎꯕ ꯐꯅꯔꯕ ꯃꯇꯝꯁꯤꯗ ꯅꯣꯏꯅ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯈꯠꯅꯕ ꯄꯥꯝꯃꯤꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏ ꯅꯣꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯅꯅꯤ ꯑꯩ ꯅꯣꯏꯗ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯁꯥꯏꯅ ꯍꯪꯗꯕ꯭ꯔꯥ ꯅꯣꯏ ꯍꯪꯁꯨ ꯍꯪꯉꯤ ꯍꯪꯗꯕꯁꯨ ꯇꯧꯗꯦ ꯑꯩ ꯏꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯗꯅ ꯑꯩ ꯅꯣꯏꯗ ꯍꯪꯕꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖꯤꯛꯇ ꯁꯤ ꯍꯥꯏꯔꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯩꯒꯤꯅꯣ ꯍꯪꯉꯦ ꯅꯨꯃꯤꯠꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯣꯏ ꯊꯥꯖꯔꯛꯄꯅꯦ ꯍꯥꯏ ꯁꯟꯗꯦꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯣꯏ ꯆꯠꯁꯤꯟꯅꯕꯨꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯍꯥꯏꯅꯔꯒꯕꯨꯗꯤ ꯂꯩ ꯑꯗꯨꯝ ꯑꯗꯨꯗ ꯆꯠꯄꯁꯤꯗ ꯑꯗꯨꯝ ꯆꯝꯊꯣꯛꯅꯁꯤ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯨ ꯊꯥꯖꯗꯦ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟꯅꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯋꯥꯁꯦ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯅꯔ ꯂꯣꯏꯗꯣꯏ ꯃꯥꯜꯂꯦꯅ ꯈꯟꯕꯅꯦ ꯑꯗꯨꯗꯩ ꯄꯤꯡꯀꯤꯁꯦ ꯋꯥꯁꯦ ꯄꯨꯀꯣꯛ ꯀꯣꯊꯣꯔꯛꯄꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕꯗꯤ ꯂꯤꯑꯣꯅ ꯂꯩꯇ꯭ꯔꯦ ꯃꯔꯣꯟ ꯊꯣꯛꯑꯔꯣꯏ ꯋꯥ ꯉꯥꯡꯉꯔꯣꯏ ꯈꯪꯉꯀꯥꯟꯗ ꯃꯥ ꯃꯁꯥ ꯊꯦꯡꯉꯦꯕꯨ ꯀꯩꯅꯣ ꯀꯤꯍꯣꯝ ꯆꯥꯃꯤꯟꯅꯩꯕꯨ ꯀꯩꯅꯣ ꯉꯔꯥꯡ ꯅꯨꯃꯤꯠꯁꯤꯗ ꯇꯟ 2ꯗ ꯍꯦꯟꯅ ꯆꯈꯥꯎꯗꯣ ꯇꯥꯔꯝꯃꯣꯏ ꯂꯤꯑꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯟ 2ꯗ ꯍꯦꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯆꯥꯃꯤꯟꯅꯕꯗꯨꯗ ꯍꯦꯟꯅ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯤꯍꯣꯝ ꯆꯥꯃꯤꯟꯅꯩ ꯃꯅꯥꯎꯄꯤꯅ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯊꯥꯡ ꯑꯗꯨꯝ ꯌꯦꯞꯄꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯍꯪꯒꯦꯀꯣ ꯂꯤꯑꯣꯁꯤꯒ ꯄꯤꯡꯀꯤꯁꯤꯒ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯔꯝꯕ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯂꯤꯑꯣꯅꯅꯦ ꯄꯤꯡꯀꯤ ꯄꯟꯕꯗ ꯃꯇꯤꯟ ꯁꯤꯠꯄ ꯅꯨꯄꯤ ꯃꯤꯅꯦ ꯑꯗꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟꯗꯤ ꯑꯣꯏ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯨ ꯂꯥꯞꯇꯤꯟ ꯇꯤꯟꯅꯩ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯅꯕ ꯐ꯭ꯔꯦꯟꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯆꯨꯝꯅꯈꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯅꯩ ꯍꯥꯏꯕꯗꯪꯅꯤ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯄꯨꯟꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦ ꯂꯤꯑꯣꯅ ꯍꯥꯏꯗꯤ ꯄꯤꯡꯀꯤꯅ ꯃꯥꯒꯤ ꯄꯥꯁ ꯈꯔ ꯄꯜꯂꯒ ꯉꯥꯡꯕ ꯑꯗꯨꯗꯩ ꯂꯤꯑꯣꯅ ꯑꯃꯨꯛ ꯃꯣꯏ ꯃꯃꯥ ꯄꯜꯂꯒ ꯈꯔ ꯉꯥꯡꯕꯗꯣ ꯑꯗꯨꯗꯣ ꯁꯣꯏꯒꯦ ꯈꯣꯠꯀꯦꯅ ꯈꯔ ꯆꯥꯝꯊꯣꯛꯅꯕꯅꯦꯕ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦ ꯂꯤꯑꯣ ꯑꯩ ꯆꯍꯤ 4 ꯀꯣꯏꯅꯔꯛꯄꯁꯤꯗ ꯆꯍꯤ 4 ꯍꯦꯜꯂꯦ ꯏꯕꯥꯅꯤ ꯈꯪꯅꯔꯛꯄ ꯑꯗꯣ ꯀꯩꯝꯇ ꯀꯩꯅꯣ ꯂꯩ